Bethany Diaspora Church ki nungsijraba ichile nausing ahan bamaktada Prabhu Jesu Christ ki mingda nungsibige salam pizari ngasi numajing numit November gi tang 8 2025 ngasi ekoi na paminagada ba text asi James Jacob chapter 1 gi verses 16 to 18 si oigani aduga maruoi na ikoi na yingminagadaba si Khudon gi maramda oigani. Every good gift and every perfect gift is from above. Aphaba Amsung Mapungphaba Khudon Khudingmak Mathaklomdagini masi ikoi ngaktang wakan thadaminaduna ikoi yingminasi loinana isorgi wahai sidagi koi amaga pungning thogat minasi ichili now sing ekoi gi text si pathok sarake Manipuri gi Bible dagi mayam taminasi James ki chapter 1 verse 16 Aigi nungsijaba ichili inausa nakoibu minam hanganu 17 Aphaba Amsung Mapungphaba Khudon Khuding Mathaklomdagini mangan singi mapadagi lakpani mangonda hongba natraga laithokpagi mami taba khak leite mahak masamakki aningba matung inna achumbagi wa adugi mapana mahakna ekhoibu pokpire Maduna mahakna semkraba pumnamaktagi aikhoina ahanba mahai oinabani sorgi wahai takraba mipum khudingmaki mathaktai sona hena borpina bibo isanu easily now seeing the concept of gifts Khudon hai basi karino masi khoi hana khangba darkar oi masi ekoi na munna phajana khangdaba matamda bhap ta daba matamda ekoi da ngasai gi minam biba adu lakani aduna Khudon haiba asi taibang pan gi sanabi gi matungina ekoi su adum Khudon pinaba asina maram oiraga yamna laina ekoi na khangba ngami aduga Khudon haiba se tongan ba maongda aikoina phongdok nai physical oiba hakchangi oiba aduga materials posak ama oina aikoina Khudon si khangnai aduga spiritual thawai gi oiba aikoina posak ama oina uba phangdaba adugumba thawai gi oiba adusu aikoina Khudon haiba matamda masi khoina khangi aduga Khudon se amarom da yengba matamda tasengna masi blessing ni borni haina khoina loba yai aduma pu yamna luri badi karino hairaga Khudon hairiba matang asida khoida yamna chection ba darkar oi maramdi khoi deceive haiba aikoi bu hunbiba asina masida aikoi masigi danger asida aikoi khudong thiba masi aikoi taba yai maram aduna aikoi yamna phajana marik chumna aikoi na khangpham thoi haibasi aikoi gi shastra sina takpi bani it is wise to learn deeper lessons about gift ko Khudon hairiba asigi matangda henna manung changna aikoi lessons mayam ama tamba darkar oi khangba darkar oi aduga loina na to guard the gifts that have been given to us by God ishona aikoi da pina bikraba Khudon sing adubu aikoi na checksin na thamba ngamna na bagi damakta su masi aikoi gi damakta yam darkar oi Isili now sing
aina mayambu ichili naw sing haina kauba asigumna aikoigi text asida Apostle James na thajaba singbu beloved brethren aigi nungsijaba ichili naw sa haina kawi masi mana sijinaba wahai asi wahanthok yam laina meaningful oina maram laina mahakna sijinabani to show that believers are brethren thajaba mipum khudingmak ekhoi asi ichili naw ngaktani haibasi mahakna utpani aduga beloved of the Lord Prabhu Jisu Krista gi nungsijaba sing aduni haibasisu masida ekhoi utpi bani. Now coming further ekhoi makhata na yengba matamda concept of gifts khudol gi maram asida ekhoi na hena manung changna ekhoi yengminasi examining the concept of gifts khudon si kadai dagi lai the source masigi khudol si kadai dagi lakpano haibasi ekhoi khangpham toi masida ekhoi ningsinggadabadi God is the source khudon aphaba khudon khudingmak sigi haurakpham asi ishor masamakni haibasi ekhoi ningsingsi ishor kadai da lai he dwells in heaven above mathakta Mathaklomdagini hai Prabhu ishor asi sargada laiba mathakta laiba aduni he dwells in heaven above he is called the father of light aduga ishor asi mangal singi mapa hainasu smaina Bible asina takpi asida the eternal nature of God asi yamna brief oina tentakna ekhoida khanghanbi madudi karino hairaga ishor gi nature asi with whom there is no variation mangonda hongba variation ko ahongba karisu laite aduga shadow of turning ishor gi maphamda laithokpagi mami taba khak laite haye masini ishor gi nature ase ko masigi meaning wahanthok asi karino ishor asi laithokpagi mami tadaba mangonda hongba laitaba haibasi masina karino ekhoida khanghanningbase masida God is not whimsical or capricious God he does not say one thing or do another ishor na karigumba ama tawgani haiba matamda mahakna soidana tawi tawgani hairaga tawdaba ama hairaga ama tawba adunate ishorgi mahakna haikhiba wahai adu mahana ngai mahakna tawi pangthoi aduga mana tawgani hairaba pot thabak adu soidana Mapungphali haibasi aikoina Bible da paba matamda aikoina ui aikoigi punsi da sumasi experience tawi Numbers 23 gi 19 to 20 ase aikoina paba kanda masi uba phangi God is not a man shodi mioiba nate that he should lie mioiba aikoidi minamba aikoi marak marakta tawi chintiba karigumba ma hairaga pangthokdaba tawdaba adugumba mioiba adu ishori nate haibani nor a son of man that he should repent mahagna migi macha amagumna mahak maran leiraga maduda repent tawba pukning hongbagi mathausu tade haibani he has said mana haire and he will not do karigumba mana hairaga tawdaba haibasi mangonda suklai lete or has he spoken karigumba mana haikraba and will not make it good mana madu aphabada pangthokdaba haibasi suklai lete haibani then verse 20 the behold yengu I have received a command to bless he has blessed and I cannot reverse it ishor na haibani yengu aina nakoibu bor pigani haina phongdokhibugumna masigi yathang pibagumna aina nakoibu bor pibire madu aina hongdo honjin
tauba leite haibasi Ishwar masamaknasu phongdokhrabani. Ichil inausing aduna ngasi Ishwarna piba Mathaklomdagi lakpa khudol haibasi karino. Masigi khudol se ekoina munna khanpham thoi. Masigi khudol se a new life. Anauba punsi haibasi Mathaklomdagi lakpa Ishwardagi lakpa Ishwarna pibiba adugumba khudol aduni. Verse 18 da mahak masamaki aningba matung inna achumbagi wa adugi mapana mahakna aikhoibu pokpire. Maduna mahakna semkhraba pumnamaktagi aikhoina ahanba mahai oinabani haye. Mahaki Ishwargi aningbagi matung inna mahaki machasing oina aikhoisi pokpire haibani. He gives us a new birth. Anauba punsi aduga nauna pokpa haibasi Ishwarna aikhoigi damakta oihalle. Masi Ishwargi khudol asengbani. Aduga karamain masi oirakpano haiba kanda ngasagi mahaki wahai aduna aikhoida masigumba anauba punsi anauba nauna pokpa haibasi oihanbibani. Mahaki machasing adu mahakna oihanbibani. The power of God's word. God used His power or His word to create new life. Ishwarna mahaki wahai ase sijinnaraga anauba punsi adu mahakna semi. We are born again by the word of truth. Ishwargi achumba wahai adugi mapana aikhoi nauna pokhalle. Aduga masida Ishwarna aikhoida anauba punsi piba eternal life piba lomanaidaba punsi pibiba asigi maram asikarino. Masi aikoi munna khangba tai. Anauba punsi lomanaidaba punsi aduga nauna pokpa aduga Ishwargi macha oihanbiba asi Ishwargi aningbagi matungina oire. Masi Ishwargi asengba khudol sargadagi lakpa khudol aduni. Ishwarna pibiba khudol asidi phattaba kari amata laite. Aikhoigi damakta mangningai oiba karisu laite. Aikhoigi tongjaningai, aikhoigi phaningai, aikhoigi damakta pibiba adugumba khudol ni. Aduna aikhoida anauba punsi pibiba masigi khudol asi Ishwarna piriba asigi maram asisu aikoi khangpham toi. Aduna masigi maram asi karino. We were meant to be first fruits. Ngasai kari haye pumnamaktagi aikoina ahanba mahai oinabani. Ahanba mahai. The life that God gave us was meant to be fruitful. Ishwarna aikoida pibi ba punsi hingba ase mahai yanba yamna mahai yanba adugumba punsi adu oinanabagi damakta Ishwarna pinabiba khudolni. Aduga others would see our fruitfulness and be encouraged. Masi Ishwarna pibiriba mahai ase natraga Ishwarna pibiriba khudol ase mi singna uraga madudagi makhoina pukning thaugatpa phangjaba adugi damakta pibibani. Aduga loinana we were never meant to be unfruitful. Ishwarna piriba punsi ase mahai yandaba adugumba punsi oinanabagi damakta piba nate haibasi ekoina masida khangi. We were never meant to be fruitless. Mahai yanba punsi adu oinanabagi damakta piba punsi oibanina mahai yandabadudi Ishwarna oihaningde. Isile nausing Ishwargi khudol asi aikoini yengba kanda ngasai haikibugumna hakchanggi oiba thawaigi oiba tongan tobanganba maongda aikoida masigi khudol se pibi. Amaromda hairaga thawaigi khudol haiba matamda spiritual gifts Ishwarna pibi basida aikoigi punsi aduna mahai yalaga maduna mi singi damakta pukning thaugatpa phangjaba aduga Ishwargi imung aduda aikoina
ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯍꯥꯏꯕꯁꯤ ꯂꯥꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯒꯤ ꯈꯛꯇꯪ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯗꯤꯁꯤꯞ ꯇꯧꯈ꯭ꯔꯕ ꯃꯤꯅꯝꯕꯤꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕ ꯍꯤꯡꯕ ꯑꯃꯗꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯅꯧꯅ ꯄꯣꯛꯄ ꯄꯨꯟꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯍꯟꯕꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯜꯂꯒ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯅꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯉꯝꯒꯅꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯒꯅꯤ ꯃꯍꯩ ꯌꯥꯟꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡ ꯈꯛꯇꯪꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯤ ꯈꯔꯅ ꯕ꯭ꯂꯦꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯍꯛꯆꯥꯡ ꯈꯛꯇꯪꯒꯤ ꯄꯣꯠꯆꯩ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯉꯥꯏꯕ ꯑꯗꯨ ꯈꯛꯇꯪꯗ ꯎꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯝ ꯅꯛꯅ ꯂꯥꯛꯑꯦ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯤꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯣꯜꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁ ꯂꯩꯔꯦ ꯑꯃꯨꯛꯔꯛ ꯈꯨꯗꯣꯜ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯔꯊꯗꯦꯒꯨꯝꯕ ꯂꯩꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯐꯪꯉꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯡꯗ ꯁꯨꯃꯥꯏꯅ ꯏꯁꯣꯔ ꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯍꯟꯕꯤꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯁꯤ ꯐꯪꯉꯤ ꯃꯗꯨꯗ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯕ ꯈꯨꯗꯣꯜꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯗꯨꯗ ꯍꯔꯥꯎꯖꯩ ꯑꯩꯈꯣই ꯃꯗꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯤ ꯄꯦꯟꯊꯣꯛꯏ ꯑꯗꯨꯃꯛꯄꯨ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯇꯤꯒꯤ ꯃꯗꯨꯒꯤ ꯈꯨꯗꯣꯜ ꯑꯗꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜ ꯒꯤꯐ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯪꯗꯕ ꯃꯔꯝꯅ ꯐꯪꯗꯕ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯉꯝꯂꯣꯏ ꯑꯗꯨꯃꯛꯄꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯌꯦꯡꯂꯛꯄ ꯀꯥꯟꯗꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 365 days ꯂꯩꯕ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯅꯨꯡꯇꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜꯁꯤ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯕ ꯐꯪꯒꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯠꯇꯅ ꯑꯁꯤꯒꯨꯝꯕ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯃꯁꯤꯗ ꯍꯔꯥꯎꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯍꯔꯥꯎꯖꯕ ꯉꯝꯒꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯧꯒꯠꯂꯛꯑꯒ ꯑꯅꯧꯕ ꯅꯨꯃꯤꯠ ꯎꯍꯟꯕꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯁꯝꯄꯇꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯁꯥꯡꯍꯟꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯕ ꯀꯥꯟꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯔꯣꯏ ꯃꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯣꯁꯦꯐ ꯑꯗꯨ ꯀꯥꯔꯄꯦꯟꯇꯔ ꯎ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯤꯁꯨꯒꯤ ꯃꯃꯥ ꯃꯦꯔꯤ ꯑꯗꯨꯁꯨ ꯍꯥꯎꯁ ꯋꯥꯏꯐ ꯌꯨꯝꯒꯤ ꯊꯕꯛ ꯍꯤꯡꯒꯥꯡ ꯇꯧꯕ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯈꯨꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯤꯛꯄ ꯂꯝ
Nazareth kauba mafam aduni kanana su thausadaba kanana su yamna kari oina su udaba adugumma mafamda makoisi leirakpani aduma pu Jisu gi punsida mahakna ma lairare haina karisu nungaitaba taude complain taude saubusu leite isorbusu waroba karisu leite aduma aina magi punsi ase isorna pinabiba punsi aduda harauna mahakna hingraga isorgi aningbadu karino khanglaga leiba matamda isorgi bor tongan tongan bagi moongda mahaki punsida isorna pinabiba phanghanbiba aduda mahakna penthoklaga yamna mahayanba punsi mapungphaba punsi mi mayam gi damakta harauningai oiba aduga thaugatningai pukning thaugatningai oiba adugumba punsi aduna mahak hingki aduna ichilinau sing ekhoisu kari mata masida complain tauningai warauningai nungaitaningai maram kari sulaite isorgi bor isorgi khudol sing ase ekhoina munna yengba kanda nungtigi ekoi isor thagatningai maram lei haibasi ekoina ningsingsi the danger of being deceived karigumba ekoi minam biba adu leiba tarabadi kari thokani many declare that they are children of God mi mayamna makoi isorgi machani haina makoina machinna phongdo ichinban phongdo but they know so little about God adumapu makoina isorgi maramda khangbase yamna kari haigani pikna khangi makoi yamna isorgi maramda khangde they are not the first fruit that God meant to be them to be isorna makoibu anauba or ahanba mahai oinana bagidamakta semba piba adu makoi oide haibasi maduda takpani right aduga loinana they are not the danger of being deceived aikoi masigi hunbiba asida aikoi tarabadi kari oire madugi danger do kari lay haiba kanda ilai na aikoi si mina hunbi khraba natraga aikoi gi thamoi sida aikoi na khanba wakhallon ase tongana chatkraba adu kanda kari takpano kari utpano haiba kanda there was no salvation perhaps ko masi aikoi nauna poktaba natraga aran khubam phangdaba adusu oiba yai haibasi ekoina maduda khangba ngami perhaps we have been mistaken natraga ekoina lanna chatkhiba soikhiba khangbasi chumdaba lanna khudingmak ase ekoina lawkhiba mayam asinasu oiba yai haibani perhaps we have been deceived and led astray kanagumba mana ekoibu lanna pubiba aduga ekhoibu minam biba su oiramba yai haibasi ekhoi khangadabani aduna ngasi tasengna ekhoi isorgi macha oikhraba tasengna ekhoi nona pokhraba isorna anauba punsi adugumba khudol ado pibi khraba tarabadi ekhoi gi damakta karisu ngasai gi haibugumna pukning chingnaba lairoi hanthaba lairoi nungaitaba lairoi nungtigi ekoi harauba ngamgani penthokpa ngamgani haibasini karigumba adu leitaba taragadi ekoi munna khanpham thoi haibani ichilinausi maramdi ekoi se lana mina kanagumba amana pubi khraba ekoi bu minam bi khraba oibe yai haibasi ekoina ningsingsi aduna ekoi gi damakta kari darkar lai the urgent need to understand God's gift of salvation ishorna myoibagi damakta pibiba gift of salvation aran khubam hairiba asigi khudol asi ekoina khangnana ba hotnagadabani Jisu Christ da ekoi aran khubam phangani aduna madugi aran khubam isona pibiba Jisu Christ gi mapana pibiba aran khubam asi ekoi khanglaga madu ekoi phangnana ba hotnaba madu ekoi lainana ba hotnagadabani madu ekoi phangba matamda aphaba aduga ngasai haiki bugumna verse 17 da aphaba amasung mapungphaba khudon madu ekoi phangjagadabani aduga to fulfill God's purpose in giving us new life isorna ekoi bu anauba punsi pibiba masigi anauba punsi hairiba sigi khudol asibu isorna ekoi da piriba asigi maram asi ekoina phajana khanglaga madu ekoina mapungphana pangthokpa masi ekoina tawgadabani aroibada to live as fruitfully
as possible as God meant us to live. Ishona aikoigi anauba punsi pibikhraba anauba sigumba phajakhraba mathaklomdagi oiba khudol pibiba ase mahai yamna panba mahai yanba adu oinanabagidamata pibani aduna as much as possible aikoina yariba makai mahai yamna panba mahai yamna yanba adugumba ishorna oihaningba adugi punsi adu aikoi hingba ngamnanaba hotnaba madu aikoi hana khangba madugi matungin aikoi hingba haibase masi aikoina khangpham thoi masi aikoida Apostle James na pukning thawgatningba aduni haibasi mayamda ngasi thamjaningbani ishorna takraba mipum khudingmakki maphamda bor pinabibo isinu isorgi aphaba achumba asigumba khudol phanghanbibo oisinu aduga phangkhrabasingna maduda aikoi haraujaraga isorgi aningbagi matungina isorgi apambagi matungina aikoi hingba ngamba oihanbisanu haibasi mayamgi maphamda thamjage isordang haktang prathana tauminasi sargamalem pumnamapu sembiba wangthoi sengthoiraba ipa isor nahakpu yamna thagatli ngasigi numit asida nahakna aikhoigi damakta pinabikhraba mathaklomdagi oiba khudol anauba punsi lomanai punsi nauna pokpagi punsi amadi isor nahakki machasing oibagi punsi pinabiba asigidamakta nahakpu thagatsai masi amuk hanna ngasi nahakki wahaidagi aikhoida amuk hanna ningsinghanbire masi khanglaga ningsinglaga matam khebekta haraujaba penthokpa oihanbiu loinana nongmagi damakta nahakna aikhoigi damakta pinabiba khudon mayam asisu thawai gi khudol hakchang gi khudol masina maram oiraga nahakpu thagatsaba ngamhanbiu loinana ipai sor aikhoida nahakna pinabiba sargagi oiba khudol asigi pibagi maram asi aikhoina phajana ngasi aikoi taraga nainare khangminare masisu aikhoina maram chana sijinaraga nahakki aningbagi matungina aikhoigi punsi ase hingba ngamnanaba mahai yanba punsi mi mayamgi damakta pukning thaugatpa phangba punsi adu aikoi oiba ngamnanaba pangal hapiyu madugi bor adu pinabiyu nahakna aikhoibu nungsibiduna ngasi phawba loina biba ngak senbiba darkar oiba khudingmak pinabiba aikhoigi thawaigi chinjak aikhoigi hakchanggi chinjak awatpa khudingmaksu nahakna pinabibagi damakta nahakpu yamna thagatli paisor ichilinawsing mapam tongan na chaithoktuna laikhraba nachasing aikhoibu nungsibiyu kauthokpiganu loinabiyu awatpa yingsinbiyu anaba khudingmak phanbiyu hakchanggi awatpa kaya marum lairabasu nahakna pinabiyu aikhoigi punsida nahakpu thagatuna sorna ki nungsibasi uraga ningsingduna harauna nahakpu thagatsaba ngamnanaba nahakki bor adu aikoi khudingmakki mathakta pinabiyu haiduna thagatsabaga loinana khudingmak sigidamakta aikhoibu paptagi handokpiba kanbiba mapu Prabhu Jisu Kristagi mingda nizabani amen. Thank you isona takraban pipung khudingmakta bor hen pinabibo isinu amen.